Light, camera, set. Nangumna ning TV, imidani say, Nanaway karamit, Tararoy kanada shulay jure. Haidopadi, Kahoji, Hibade Palakadadi Hungary, Garigazi, legal Natidana, to being Togar as opinion. Thailand YouTube yang boleh amna data cahaya nama yang yang dia data kita pakai motor boleh pancung from Yoda na lambi dekat ngau na layram berkayadi pun si kaya lom kere. May am just like suti tha do se, kay maram ke suti tha do ino hai base. Kung siya niya tinuay wala ay kumung kundo yung kalle do. Masida kokhradi far do ne masine ba loiba naiba mapok amana peloy nangbu nungsiba pressure cooker budi pressure thajal ngamidana ko hoy aduna mi pressure nate dana ko mi pressure cooker nate dana pressure yam bibi ga do hai bane ba pressure cooker da dang pressure pc pressure cooker na ta mi hoi ba di pressure bibi ga do hai bane ba art pamba jingje sensitive su yam oigan bane ba ko aduna sensitive oibnina moi khara khambiyo hai tare. Welcome everyone, mining tabiri ba mayambu Linda Chanuna taramna okjari. Aikhoi ge channel asina puthokjaba talk session ngaklo light camera chat. Taruk subai episode mayam do khudol tamjari mayam punna mining taminars. Aikhoi ge ngasi gi talk session asida aikhoina puduna lakjari ba guest asidi yamna special oiba guest ama khakni. Yamna multi talent oiba duga yamsu creative oiba dugumba misak ama khakni ibung ama khakni haijage. So, mayam punna welcome to Minasi. He is a songwriter, singer, and a composer also. Yam nukshiba ibung ni mayam punna welcome to Minasi. Let's give him a warm welcome. So, mayamgi Mr. Ajit RK. Thank you. Thank you. Yam thagabiga. Hello Jarida, I appreciate your joining. Haijage. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯗꯗꯥꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯉꯁꯤ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯗꯗꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯍꯥꯟꯅ ꯊꯝꯖꯒꯦ. ꯁꯣ ꯗꯗꯥ ꯋꯥꯔꯤꯁꯦ ꯍꯧꯔꯛꯄ ꯑꯣꯏꯅꯀꯣ ꯗꯗꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯇꯦꯛ ꯑꯃꯇꯪ ꯗꯗꯥꯁꯦ ꯀꯥꯏꯗꯩꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯒꯤꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯂꯣꯏꯅ ꯌꯥꯎꯔꯒ ꯗꯗꯥꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤ ꯍꯥꯏꯕꯁꯤꯁꯨ ꯂꯣꯏꯅꯃꯛ ꯃꯌꯥꯝꯗ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ. ꯑꯩꯒꯤ ꯃꯤꯡ ꯑꯖꯤꯠ RK. ꯑꯩ ꯂꯥꯡꯄꯣꯛꯇꯒꯤꯅꯤ ꯅꯝꯕꯣꯜ ꯂꯥꯡꯄꯣꯛꯇꯒꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔ ꯂꯨꯈꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ RK ꯑꯣꯡꯕꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 3 ꯑꯩꯅ ꯑꯇꯣꯝꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯗꯗꯥ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯗꯗꯥꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯤꯀꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈꯤꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤꯕ ꯑꯩꯒꯤ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯏꯈꯤ ꯇꯥꯔꯒꯁꯨ ꯁꯤꯁꯤꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯗꯗꯥꯗ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯑꯣꯏꯔꯅꯤ. ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯈꯤꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯏꯁꯩꯁꯤꯃꯅꯁꯨ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯑꯩꯅ ꯏꯖꯕꯩ ꯋꯥꯅꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯈꯤꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯇꯦꯖꯇꯒ ꯃꯤ ꯃꯃꯥꯡꯗꯒ ꯊꯣꯛꯑꯀꯥꯟꯗꯒ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯒꯁꯦꯀꯣ ꯁꯤ ꯏꯁꯩꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯁꯦ ꯏꯁꯩ ꯃꯌꯥꯝꯗ ꯏꯁꯩꯒ ꯁꯛꯅꯤꯡꯕ ꯃꯤ ꯃꯃꯥꯡꯗꯒ ꯍꯦꯟꯅ ꯄꯔꯐꯣꯔꯝ ꯇꯧꯅꯤꯡꯕ ꯃꯤ ꯃꯌꯥꯝꯗ ꯃꯃꯥꯡꯗꯒ ꯍꯦꯟꯅ ꯆꯪꯉꯀꯥꯟꯗꯒ ꯀꯩꯅꯣ ꯇꯧꯅꯤꯡꯈꯤꯕ ꯏꯁꯩ ꯑꯃꯅꯤ. ꯏꯁꯩꯁꯤ ꯃꯃꯤꯡ ꯊꯋꯥꯏ ꯀꯧꯏ. ꯑꯩ ꯒꯤꯇꯔꯤꯁ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ. ꯑꯩ ꯏꯁꯩꯁꯤꯒꯤ ꯃꯃꯤꯡ ꯊꯋꯥꯏ. ꯊꯦꯡꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯈꯪꯂꯛꯈꯤ ꯑꯩꯅ ꯍꯤꯡꯕꯒꯤ ꯃꯔꯝ ꯅꯪꯅ ꯅꯣꯛꯂꯛꯄ ꯅꯪꯅ ꯌꯦꯡꯂꯛꯄ ꯑꯣꯏꯔꯕꯣꯏꯇ ꯈꯜꯂꯤ ꯑꯩꯕꯨ ꯁꯨꯝꯕꯤꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕꯤꯌꯨ ꯅꯨꯡꯁꯤꯕꯤ ꯅꯪꯅ
ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯂꯤꯕ ꯀꯅꯥ ꯂꯩꯇꯦ ꯇꯥꯏꯕꯪꯗ ꯅꯪꯒꯨꯝꯅ ꯅꯤꯡꯊꯤꯕꯤ ꯏꯃꯤꯠꯇꯅꯤꯁꯦ ꯅꯪꯅ ꯑꯣꯏꯈꯔꯦ ꯃꯤꯠ ꯇꯥꯔꯔꯣꯏ ꯀꯅꯥꯗꯁꯨ ꯂꯩꯖꯨꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯅꯥꯊꯩꯔꯣ ꯃꯤꯠ ꯇꯥꯔꯔꯣꯏ ꯀꯅꯥꯗꯁꯨ ꯂꯩꯖꯨꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯣ ꯃꯇꯦꯛꯁꯤꯗ ꯁꯛꯆꯒꯦ ꯊꯥꯒꯠꯆꯔꯤꯗ ꯏꯁꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯁꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯍꯥꯟꯕꯁꯤꯗꯤ ꯑꯩꯅ ꯗꯗꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯗꯗꯥꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯗ ꯆꯪꯉꯛꯈꯤꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯁꯦ ꯃꯁꯤ ꯀꯝꯗꯧꯅꯅꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯗꯗꯥꯗꯒꯤ ꯈꯪꯖꯅꯤꯡꯉꯤ ꯁꯤ ꯂꯝꯕꯤꯁꯤꯗꯒ ꯂꯥꯛꯈꯤꯕꯁꯤꯗꯤꯕꯀꯣ ꯑꯩꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯤꯛꯏꯉꯩꯗꯒꯤ ꯂꯩꯀꯥꯏꯗꯁꯨ ꯂꯩꯗꯅ ꯑꯉꯥꯡ ꯏꯟꯇꯔꯇꯦꯅꯔ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯖꯒꯣꯏ ꯁꯥꯔꯁꯨ ꯁꯥꯕ ꯑꯗꯩ ꯏꯁꯩ ꯁꯛꯎ ꯍꯥꯏꯔꯒꯁꯨ ꯁꯛꯄ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯅ ꯍꯧꯔꯛꯑꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗ ꯑꯩꯅ ꯈꯪꯕꯗ ꯐꯥꯎꯕ ꯁꯨꯝ ꯗꯥꯟꯁ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯇꯧꯔꯝꯕ ꯈꯔ ꯈꯪꯉꯛꯑꯦ ꯏꯁꯥꯅ ꯄꯤꯛꯏꯉꯩꯗ ꯃꯌꯥꯝꯅꯒ ꯇꯧꯒ ꯍꯥꯏꯔꯒ ꯇꯧꯈꯤꯕ ꯈꯣꯠꯄ ꯑꯗ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯅ ꯑꯩ ꯏꯁꯩ ꯅꯣꯡꯃꯥꯏ ꯗꯥꯟꯁ ꯅꯨꯡꯁꯦ ꯑꯗꯨꯝ ꯄꯥꯝꯖꯔ ꯂꯥꯛꯄꯅꯤ나 ꯑꯩꯅ ꯆꯍꯤ ꯈꯔ ꯌꯥꯝꯈꯠꯂꯛꯑꯕ ꯀ꯭ꯂꯥꯁꯀ 6-7 ꯀꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀꯩ ꯃꯣꯏꯒꯤ ꯃꯇꯝꯗꯨꯗ ꯍꯤꯞ ꯍꯣꯞꯀꯤ ꯕꯤ-ꯕꯣꯏ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯕ꯭ꯔꯦꯛ ꯗꯥꯟꯁꯀꯤ ꯇꯧꯕ ꯈꯣꯠꯄ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯃꯃꯤꯡꯗꯤ ꯄꯟꯖꯈꯤꯔꯣꯏꯒꯦ ꯂꯩꯀꯥꯏ ꯏꯌꯥꯝꯕ ꯑꯃꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯁꯦ ꯗꯥꯟꯁ ꯇꯧꯔꯛꯑꯦ ꯗꯥꯟꯁ ꯇꯧꯔꯛꯄ ꯃꯊꯪ ꯊꯦꯡꯅꯔꯒ ꯅꯣꯡꯃꯗꯤ ꯀꯩꯅꯣ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯗꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯏꯁꯩꯗꯣ ꯁꯛꯑꯒ ꯗꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯗꯤ ꯅꯪꯗꯤ ꯏꯁꯩ ꯑꯣꯏ ꯁꯛꯎꯅꯦ ꯅꯪ ꯏꯁꯩ ꯁꯛꯄꯗꯕꯨ ꯄꯣꯠꯁꯨ ꯌꯥꯝ ꯇꯥꯔꯤꯅꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯈꯤ ꯍꯥꯏꯗꯤ ꯁꯨꯝ ꯑꯩ ꯏꯁꯥꯗ ꯀꯩꯅꯣ ꯇꯧꯕ ꯋꯥꯗꯤ ꯅꯠꯇꯦꯕꯀꯣ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯝꯗꯤ ꯂꯩꯕꯖꯥꯠꯅꯤꯅꯦ ꯀꯥꯏꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯄꯗꯤ ꯁꯛꯑꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁꯈꯩꯅ ꯃꯣꯏꯅ ꯁꯛꯑꯝꯕ ꯏꯁꯩ ꯀꯩꯀꯥꯗ ꯑꯅꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯦꯟꯅ ꯄꯥꯝꯖꯕ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯍꯦꯛ ꯁꯛꯑꯒ ꯐꯥꯗꯣꯛꯅꯕ ꯍꯣꯠꯅꯕ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯩꯗꯤ ꯑꯩꯁꯦ ꯑꯅꯧꯕ ꯏꯪꯂꯤꯁ ꯁꯣꯡ ꯀꯩꯀꯥꯗꯁꯨ ꯑꯗꯨꯝ ꯊꯥꯏꯅ ꯑꯩꯅ ꯀꯟꯅ ꯏꯪꯂꯤꯁꯀ ꯇꯥꯕ ꯍꯩꯔꯛꯄ ꯀꯥꯟꯁꯤꯗ ꯖꯁꯇꯤꯟ ꯕꯤꯕꯔ ꯍꯣꯏ ꯇꯦꯂꯔ ꯁ꯭ꯋꯤꯐ ꯍꯣꯏ ꯀ꯭ꯔꯤꯁ ꯕ꯭ꯔꯥꯎꯟ ꯍꯣꯏ ꯃꯣꯏ ꯏꯁꯩꯁꯦ ꯁꯨꯝ ꯇꯥꯔꯒ ꯑꯩꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯗꯤ ꯁꯨꯝ ꯄꯥꯝꯖꯔꯨꯕ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯎꯖꯈ꯭ꯔꯦꯕ ꯏꯁꯩꯁꯦ ꯁꯛꯑꯒ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃ ꯑꯩꯉꯣꯟꯗ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯄꯤꯛꯏꯉꯩꯗ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯀꯩꯅꯣ ꯈꯪꯉꯝꯗꯦ ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ ꯍꯣꯏ ꯏꯁꯩ ꯑꯗꯨꯝ ꯇꯥꯔꯒ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯉꯪꯉꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗꯒ ꯑꯗꯨꯗ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯁ 8-9 ꯌꯧꯁꯤꯜꯂꯛꯄ ꯀꯥꯟꯁꯤꯗꯩꯗ ꯑꯩꯁꯦ ꯇꯝꯕꯒ ꯍꯥꯏꯐꯦꯠ ꯆꯠꯄ ꯍꯧꯔꯝꯃꯦ ꯑꯗ ꯑꯩꯉꯣꯟꯗ ꯑꯉꯥꯡꯒ ꯑꯣꯏꯕꯅꯦ ꯑꯗꯩꯗꯤ ꯂꯥꯞꯅꯒ ꯆꯠꯄꯅꯦ ꯑꯗꯨ ꯈꯤꯇꯪ ꯋꯥꯕꯗꯩ ꯇꯝꯈꯤꯗ꯭ꯔꯦ ꯏꯁꯩ ꯇꯝꯕꯗꯣ ꯑꯗꯨꯝ ꯑꯗꯨꯗꯨꯒ ꯑꯗꯨꯁꯨ ꯀ꯭ꯂꯥꯁ ꯑꯅꯤꯔꯛꯇꯩ ꯍꯦꯟꯅ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯇꯝꯗꯕꯤꯗ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯝ ꯁꯤꯗ ꯕꯤ-ꯕꯣꯏꯗꯤ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯕ꯭ꯔꯦꯛ ꯗꯥꯟꯁꯀꯤꯗꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯤꯑꯕꯀꯣ ꯑꯇꯣꯞꯄ ꯀꯝꯄꯤꯇꯤꯁꯟꯒ ꯌꯥꯎꯗꯅ ꯀꯩꯒ ꯌꯥꯎꯗꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯥꯟꯁꯀꯤ ꯃꯔꯝꯗꯗꯤ ꯑꯩ ꯀꯩꯝ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯕꯣꯗꯤ ꯋꯦꯠꯁꯨ ꯇꯞꯇꯥꯏ ꯍꯦꯟꯒꯠꯂꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨ ꯇꯧꯔꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯅꯤ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤꯗ ꯄꯥꯝꯕ ꯃꯥꯏ ꯍꯤꯞ ꯍꯣꯞꯀꯤ ꯃꯥꯅ ꯔꯦꯞ ꯌꯥꯝ ꯇꯧꯕ ꯄꯥꯝꯃꯦꯕꯀꯣ ꯑꯗ ꯑꯩꯁꯤ ꯏꯌꯥꯝꯕꯁꯤꯒ ꯇꯧꯔꯒ ꯏꯁꯩ ꯃꯥꯅ ꯍꯥꯟꯅ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯕꯤ ꯗꯥꯕꯤ ꯃꯩꯁꯅꯥꯞ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯀꯥꯟꯗ ꯏꯁꯩ ꯁꯦꯝꯅꯕ ꯈꯣꯠꯅꯕ ꯇꯥꯟꯅꯔꯨꯁꯦ ꯀꯥꯏꯅꯒ ꯍꯥꯏꯅꯔꯒ ꯆꯠꯂꯦ ꯑꯗꯨ ꯃꯇꯥꯡꯗ ꯆꯠꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯥ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯕꯤꯠ ꯑꯃꯒ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯝꯄꯣꯁ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯂꯤꯔꯤꯛꯁ ꯀꯩꯀꯥꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯦꯝꯃꯒ ꯀꯩꯅꯣꯗ ꯔꯦꯀꯣꯔꯠꯀ ꯇꯧꯔꯀꯥꯟꯗꯒ ꯄꯨꯏꯌꯦ ꯑꯗ ꯃꯇꯝꯗꯨꯗ ꯔꯦꯀꯣꯔꯠꯀ ꯇꯧꯔ ꯇꯧꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯑꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯁꯩꯗꯣ ꯁꯨꯝ ꯂꯥꯛꯄꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯂꯥꯏꯅ ꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯪꯉꯪꯗꯒ ꯉꯪꯉꯒ ꯄꯪꯁꯦꯝꯗꯒ ꯁꯦꯝꯃꯒꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯔꯦꯀꯣꯔꯠ ꯇꯧꯔ ꯄꯤꯁꯜꯂꯦ ꯑꯗ ꯃꯣꯏꯅ ꯁꯤꯗꯤ ꯐꯣꯟꯗꯩ ꯔꯦꯀꯣꯔꯠ ꯇꯧꯖꯔꯒ ꯇꯧꯔꯛꯏ ꯃꯥꯅꯦ ꯀꯥꯏꯅꯒ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯥꯕꯤ ꯍꯣꯏ ꯃꯣꯏ ꯂꯩꯔꯝꯕ ꯃꯌꯥꯝꯅꯒ ꯍꯥꯏꯅꯔꯒ ꯅꯣꯏ ꯁꯤ ꯏꯁꯩꯁꯨ ꯑꯩ ꯁꯛꯑꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯄꯤꯔꯛꯑꯦ
ꯑꯗꯨꯒ ꯇꯧꯔꯒ ꯔꯦꯀꯣꯔꯠꯀ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯩ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯊꯪ ꯑꯩ ꯖꯔꯅꯤꯁꯦ ꯃꯊꯪ ꯔꯦꯀꯣꯔꯠꯁꯦ ꯃꯊꯪ ꯂꯥꯛ ꯉꯁꯥꯏꯒꯤ ꯗꯥꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯀꯥꯟꯗ ꯃꯊꯪ ꯂꯥꯛꯈꯤꯕꯅꯦꯕ ꯃꯥꯅꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤꯗ ꯑꯩꯅ ꯗꯗꯥꯗꯒꯤ ꯑꯃꯨꯛ ꯈꯪꯅꯤꯡꯕꯁꯦ ꯃꯈꯥ ꯇꯥꯅ ꯗꯗꯥꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯁꯨꯝ ꯇꯧꯅꯤꯡꯉꯒ ꯂꯥꯛꯄꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯗꯥꯕꯤ ꯍꯣꯏꯗ ꯗꯗꯥꯅ ꯄꯟꯕꯤꯈꯤꯕ ꯏꯌꯥꯝꯕ ꯍꯣꯏꯅ ꯇꯧꯔꯒ ꯏꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯁꯦ ꯑꯁꯤ ꯅꯠꯇꯕꯤꯗ ꯇꯣꯉꯥꯟꯅ ꯗꯗꯥꯗꯒꯤ ꯏꯁꯥꯗꯒꯤ ꯇꯧꯔꯒꯦꯅ ꯍꯦꯛ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯑꯒ ꯇꯧꯈꯤꯕꯁꯦ ꯑꯁꯤꯗꯤ ꯀꯔꯤꯅ ꯏꯟꯁꯄꯥꯌꯔ ꯇꯧꯔꯀꯥꯟꯗ ꯇꯧꯔꯛꯈꯤꯕꯅꯣ ꯁꯤꯁꯨ ꯈꯪꯖꯅꯤꯡꯉꯤ ꯏꯟꯁꯄꯥꯌꯔ ꯍꯣꯏ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯗꯗꯥꯒꯤ ꯑꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯕꯨꯗꯤ ꯃꯥ ꯅꯨꯄꯥ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯀꯌꯥ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯅꯣꯡꯃꯇ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯁꯛꯄ ꯈꯣꯠꯄ ꯇꯧꯗꯦ ꯍꯣꯏ ꯑꯗ ꯑꯗꯨꯝ ꯑꯩꯅ ꯇꯧꯕꯗꯕꯨꯗꯤ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇꯤ ꯑꯗꯨꯝ ꯇꯧꯋꯦ ꯂꯣꯏ ꯇꯧꯋꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗ ꯑꯩ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯒꯤ ꯏꯁꯩꯒꯤ ꯃꯔꯝꯗ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯀꯩꯒꯤ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯩꯒꯤꯗ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯗꯕꯗꯤ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗ ꯑꯩꯅ ꯏꯁꯩꯁꯦ ꯀꯩꯅꯣ ꯇꯧꯈꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯄꯥꯝꯕꯅꯤꯅ ꯑꯩꯅꯒ ꯁꯛꯄ ꯍꯧꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯔꯦꯀꯣꯔꯠꯀ ꯇꯧꯔꯀꯥꯟꯗꯒ ꯁꯨm ꯍꯣꯠꯅꯖꯔꯛꯄꯗꯨꯗ ꯑꯗꯨꯝ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯕꯗꯨꯗ ꯑꯩꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯇꯧꯅꯔꯛꯏꯕ ꯀ꯭ꯔꯤꯁ ꯕ꯭ꯔꯥꯎꯟ ꯍꯣꯏ ꯖꯦꯕꯤ ꯍꯣꯏ ꯃꯇꯝꯗꯨꯗꯀꯣ ꯃꯣꯏ ꯇꯧꯅꯔꯤꯕ ꯍꯣꯏ ꯁꯤ ꯃꯣꯏꯒꯤ ꯇꯥꯏꯞꯁꯤꯗ ꯇꯧꯔꯒ ꯃꯣꯏ ꯑꯁꯤ ꯇꯧꯒꯦꯅ ꯑꯩꯅ ꯈꯟꯈꯤꯑꯕꯀꯣ ꯑꯗꯩ ꯔꯦꯀꯣꯔꯠꯁꯦ ꯃꯊꯪ ꯇꯧꯔꯦ ꯑꯗ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥꯒ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯦ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯔꯦꯀꯣꯔꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯗꯥꯕꯤ ꯍꯣꯏꯅꯒ ꯁꯦꯝꯃꯒ ꯄꯤꯔꯛꯈꯤꯕ ꯏꯁꯩ ꯀꯩꯀꯥꯁꯦ ꯑꯗꯒꯤ ꯑꯩꯅꯒ ꯑꯦꯛꯁꯇ꯭ꯔꯥꯒ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯒ ꯚꯣꯀꯦꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯅ ꯔꯟꯒꯨꯝꯕꯒ ꯍꯦꯟꯖꯟꯕ ꯚꯥꯏꯕ꯭ꯔꯦꯁꯟꯒꯤ ꯍꯦꯟꯖꯟꯕ ꯚꯥꯏꯕ꯭ꯔꯦꯠꯇꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯍꯦꯟꯖꯟꯕ ꯈꯣꯠꯆꯟꯕꯒ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯇꯥꯏꯜ ꯑꯃ ꯏꯁꯥꯅ ꯍꯣꯏ ꯏꯁꯇꯥꯏꯜ ꯑꯃ ꯑꯩꯒꯤ ꯑꯗꯨꯝ ꯑꯩꯅ ꯁꯛꯄꯗꯗꯤ ꯌꯥꯎꯖꯔꯒ ꯑꯩ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯁꯇꯥꯏꯜ ꯑꯃ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯗꯥꯕꯤ ꯍꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄꯤꯔꯛꯄ ꯈꯣꯠꯄꯤꯔꯛꯄ ꯃꯌꯥꯝꯗꯨꯅ ꯃꯊꯪ ꯁꯨꯝ ꯑꯩꯉꯣꯟꯗꯁꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯃꯔꯨꯑꯣꯏꯅ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯦꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅꯤ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤꯗ ꯑꯗꯨꯒ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯕꯁꯦ ꯗꯗꯥꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯑꯍꯥꯟꯕ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕꯁꯦ ꯑꯁꯤꯁꯦ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯗꯣꯏꯅೋ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯣ ꯏꯁꯩꯁꯦ ꯑꯍꯥꯟꯕ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕ ꯏꯁꯩꯁꯦ ꯊꯥꯗꯣꯛꯈꯤꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯔ ꯃꯅꯨꯡꯗ ꯀꯩꯀꯩ ꯈꯔ ꯂꯩꯅꯈꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈꯤꯕꯅꯤꯅ ꯑꯩ ꯊꯥꯗꯣꯛꯈꯤꯗꯦꯕꯀോ ꯑꯗ ꯍꯣꯏ ꯏꯁꯩꯗꯣ ꯄꯥꯝꯈꯤꯗꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯉꯁꯤꯐꯥꯎ ꯊꯣꯛꯂꯛꯈꯤꯕ ꯏꯁꯩ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯄꯥꯝꯗꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯩꯅ ꯂꯣꯏ ꯄꯥꯝꯖꯔꯀꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯦ ꯑꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯥꯟꯅꯗꯦꯅ ꯈꯟꯈꯤꯕꯩꯔꯥ ꯃꯌꯥꯝꯗꯗꯤ ꯌꯧꯍꯟꯈꯤꯔꯛꯇ꯭ರೆ ꯑꯩ ꯅꯛꯅꯕ ꯑꯃꯅꯤꯗꯕꯨꯗꯤ ꯑꯩ ꯊꯥꯔꯒ ꯇꯥꯍꯟꯈꯤꯑꯕꯀꯣ ꯑꯗꯨꯗꯨꯒꯤ ꯏꯁꯩꯗꯨꯃꯗꯤ ꯃꯌꯥꯝꯗ ꯀꯩꯅꯣ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯦ ꯔꯤꯂꯤꯁ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯏꯇꯣꯟꯗ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯔꯟ ꯀꯩꯀꯥꯒ ꯍꯥꯞꯄ ꯍꯥꯏꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯀꯩ ꯑꯩꯅ ꯑꯩꯒꯤ ꯏꯁꯇꯥꯏꯜ ꯑꯃ ꯇꯧꯈꯤꯕ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯕꯤꯒ ꯑꯗꯨꯒ ꯗꯥ ꯗꯦꯕꯤꯠ ꯁꯣꯏꯕꯝ ꯃꯕꯥꯅꯤꯅ ꯁꯦꯝꯕꯤꯔꯛꯈꯤꯕ ꯏꯁꯩ ꯑꯃꯅꯤ ꯄꯟꯊꯨꯡꯐꯝ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯐꯖꯅ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯑꯉꯝꯕꯤ ꯇꯧꯗꯅ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯑꯩꯒꯤ ꯍꯦꯛ ꯉꯝꯖꯕꯒꯤ ꯑꯗ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯄꯨꯊꯣꯛꯑ ꯃꯇꯨꯡꯗ ꯐꯖꯔꯦ ꯌꯥꯝꯅ ꯏꯁꯩꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯐꯖꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯝꯖꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯄꯥꯝꯖꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯩ ꯄꯥꯝꯖꯕꯗꯒꯤ ꯑꯩꯈꯣいꯃꯥ ꯍꯣꯏꯗ ꯍꯥꯏꯔꯒ ꯔꯦꯀꯣꯔꯠꯁꯦ ꯇꯧꯔꯦ ꯁꯤꯁꯦ ꯇꯥꯔꯒꯦ ꯑꯩ ꯄꯥꯝꯃꯦ ꯁꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯈꯣꯠꯁꯦꯅ ꯏꯃꯨꯡ ꯇꯥꯟꯅꯔꯒ ꯚꯤꯗꯤꯑꯣ ꯅꯝꯈ꯭ꯔꯦ ꯑꯗꯨꯗꯣ 2014 ꯑꯗꯨꯋꯥꯏ ꯅꯝꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯀꯝꯄ꯭ꯂꯤꯠ 10 years ꯃꯨꯛ ꯁꯨꯖꯤꯜꯂꯛꯈ꯭ꯔꯦꯕ ꯏꯁꯩꯁꯦ 10 years ꯍꯣꯏ ꯊꯥꯒꯠꯆꯔꯤꯗ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯄꯟꯊꯨꯡꯐꯝꯁꯦ ꯁꯤꯁꯨ ꯗꯗꯥꯅ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯗꯤ ꯗꯗꯥꯒꯤ ꯐꯥꯔꯁ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯗꯤꯑꯣ ꯑꯣꯏꯅꯁꯨ ꯊꯣꯛꯈꯤꯕꯁꯦ ꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯚꯣꯀꯦꯜꯗꯪ ꯑꯣꯏꯅ ꯁꯛꯂꯛꯑꯒꯦ ꯄꯨꯟꯁꯤ ꯀꯌꯥ ꯂꯣꯝꯈꯔꯦ ꯄꯥꯛꯂꯕ ꯄꯥꯛꯇ ꯏꯔꯥꯛꯅꯔꯦ ꯄꯟꯊꯨꯡꯐꯝ ꯌꯧꯗꯅ ꯂꯝꯕꯤꯗ ꯀꯛꯉꯥꯎꯅ ꯂꯩꯔꯝꯕ ꯀꯌꯥꯗꯤ
Punsi kaya lom kare Baklava bakja Iraq nare Bantung from Yoda na lambi da kagnaw na layram bagayani Susi nomsi ay koi kaya kiwang malandana Hona badalep kumsi punsi da taja batamsi Ninghana valaydana Damn talk live tawan mi chak Mi pum kuri mak na pam na river Mi pum kuri mak na shore na river Nakshima gulay the go Matik sedang cek-cek Agad ainadi dadagi isai ji am tajadingba dadagi khonjelse adubu makha tana wari dawlase yam nungai ado isai sisu khudol tambirambagi damakdadi dadabu haingai leitana akan phongthokjari aigi side tagi agi makha tana aina dadada langningse ngasai isai sakpasi nataba songwriting gi matangda dadada gi kitang khangjaningeba isai ibasina karam kandagi horokibno kamaina torokibno haibase sigi matangda isu dadada kitang khangjaning Ngasai na haibado ama keno aida huji akoina record tawba chatringai huji akoi lekai gi yamajiga tawraga aije adum iba khoppa je adum haurabane badaidagi haidi adum keno kaya ini adumaina iraga kholaga saga saktuaga aingonda I surga panjallaga nungai jabi je adum adaidagi haurakhreba pingai dudagi haitarene aduga aina kano loigre pandubam loigre ade matungda sei amani khara dum record tawba yaba tawgre mi gi record ta ju mateng pangba dum yaugi aduduga aina adum aigi sei yumda aina sakjaba semjaba hore kano tawraga adum youtube matamduda youtube se yamna kayani popular oikhale popular oikhalakpudagi Thaina YouTube yengboda yamna data chaina mayam yengramde data kitang kano torpudai YouTube se amtina kano oirakre convenient oirakre adai ai how to haitarene tutorial mayam ama yengaga aise kano paiba tamakre Facebook sorry kaudogre Apple paiba horakre dai Google da kai da adum thiba khopa hauraga matungda aise Apple da music mateka semba da khopa haurakre aduga hojiki aina thaina de adum mayek sto hapsala semma khola pamjaba mayam do aduda aina sur ke ka pala khola semba khopa haura matungda isai je unreleased se kaini thadok dringai da adum isai je ta tara kun je da semma ga adum thamjan bane ba ina adum khoma hoidaga adum hairaga aina kano ga lehallaga audio interface haitarene aduga lehalakanda mic kano amale dynamic mic amgale aduga tawrakanda ai laptop macha yam yadaba i3 gim lerame adu tawrakanda ai record ka tawrakanda mate sum aina skills do kayani aina angambagi thagana thadaraga matang kahani sum henkatnaba mong da haidi improve oinaba ko yari gai sei mayam ama iraga semaga kholaga dam aina tawrakhi adugi medik effort je thadai haibane ba pamjabina ne hoi yam ka hena wabju oigide adum ngamna bana aina pamjabdo phangnamne na adum kano tawre haitare ne matang nungaiba ngakta oina wari sidi tai haba tare haigedi adu oina hagjani bose nungai ta base soi soidana di leramgani ba haidi mioi bani na kaidabugi leiroi doina aina khanjari se ado nungai ta basi ju matang sida kitang ningsangaga haitare dadana sigi music ki line journey sida changaki basida phaidagi dadana challenging amna oi kaina khangiba part kadi yaubi ki tabra yauragadi sigi matang su kitang ningjang biram challenging abo sei tamba holakpagi do sei ge pamjare na tamge na class khradin nauri 9 da haidokpadi kai hoji adum haibada phala kadradi khangde ko gari ga je kai ni legal nate dana tubing thogara chapine ba kano tana kari khurai tana ai koi lampo hai jana bondani nambondagi khurai tana admaina gari se thorok hoi nungdang ate ayung tane ba ko gari je am kana thongna dabagi ayung tara thoraga numaijing ani ahum chalame ada thengna pa mayam do adu ai ki hujita khalura ki ba yaure hadi lambi je ka hani ai adu matam du da kano tawde ba je bazar lakpa je
ꯕꯖꯥꯔ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯕꯖꯥꯔ ꯂꯥꯛꯄꯁꯦ ꯑꯩ ꯏꯇꯣꯟꯗꯅꯒ ꯂꯥꯛꯄ ꯉꯝꯄꯣꯠꯇꯦꯕ ꯑꯗꯨꯗ ꯑꯩꯅ ꯒꯥꯔꯤꯗꯨꯗ ꯇꯧꯔꯒ ꯃꯃꯥꯡꯗ ꯃꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯈꯤꯕꯅꯤ ꯁꯤꯗ ꯁꯤ ꯆꯠꯈꯤꯕꯅꯤ ꯑꯩ ꯈꯪꯖꯤꯜꯍꯧꯔꯒ ꯑꯩ ꯆꯠꯅꯤꯡꯃꯟꯕꯒꯤ ꯑꯗꯨꯝ ꯆꯠꯂꯛꯄꯅꯦꯕ ꯒꯥꯔꯤꯗꯤ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯑꯒ ꯑꯗꯩ ꯒꯥꯔꯤꯁꯦ ꯑꯦꯛꯇꯤꯚꯥꯁꯨ ꯊꯧꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯅꯥꯝ ꯍꯧꯒꯠꯅ ꯄꯣꯠꯇ꯭ꯔꯤ ꯑꯗꯨꯗ ꯑꯩ ꯆꯠꯅꯤꯡꯃꯟꯕꯒꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯈꯔ ꯆꯠꯄ ꯍꯧꯔꯛꯄꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯇꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯝꯕ ꯆꯠꯇꯣꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯣꯖꯥꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯡꯗꯥꯡꯗ ꯏꯁꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯗꯨꯅ ꯃꯣꯏ ꯍꯜꯂꯛꯑꯀꯥꯟꯗ ꯁꯟꯗꯦꯒꯨꯝꯕꯁꯤꯗ ꯇꯝꯕꯤꯕꯅꯦꯕ ꯍꯦꯛ ꯍꯦꯛ ꯑꯗ ꯁꯟꯗꯦꯁꯤ ꯇꯝꯕꯁꯤꯗ ꯁꯟꯗꯦꯁꯤꯗ ꯑꯃꯨꯛ ꯍꯧꯒꯠꯄ ꯉꯝꯗꯕꯒꯤ ꯉꯥꯏꯔꯀꯥꯟꯗꯒ ꯇꯧꯔꯔꯣꯏꯁꯦꯅꯒ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯅꯤ ꯑꯍꯨꯝꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯔꯛꯀꯨꯝꯕꯗꯤ ꯑꯩ ꯁꯨꯝ ꯃꯌꯥꯝꯅ ꯁꯥꯔꯦꯒꯃꯥ ꯂꯥꯎꯕ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯣ ꯑꯗꯨꯝ ꯏꯁꯩꯁꯦ ꯇꯝꯅꯤꯡꯅ ꯑꯗꯨꯝ ꯇꯝꯈꯤꯗ꯭ꯔꯦꯗꯒꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯑꯇꯩꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩ ꯁꯦꯞ ꯇꯥꯎꯠꯅꯦꯃꯛꯇꯤ ꯍꯥꯏꯖꯔꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯗꯨꯝ ꯑꯩꯅ ꯊꯦꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯗ ꯑꯗꯨꯝ ꯑꯩ ꯇꯝꯖꯅꯕ ꯍꯣꯠꯅꯩ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯝꯃꯤ ꯑꯩ ꯀꯔꯤꯝ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯏꯁꯩꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯅꯔꯖꯤ ꯑꯃ ꯁꯥꯒꯠꯆꯕ ꯈꯛꯇꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯗ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯅ ꯗꯗꯥꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯗꯗꯥꯅ ꯍꯧꯖꯤꯛ ꯇꯝꯃꯤ ꯍꯩꯇ꯭ꯔꯤ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯗꯨꯝ ꯖꯔꯅꯤꯁꯤꯗ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯤꯡ 3-4 years ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯆꯍꯤ ꯃꯈꯥ ꯇꯥꯅ ꯑꯁꯤꯗꯗꯤ ꯗꯗꯥꯅ ꯗꯗꯥꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟ ꯃ꯭ꯌꯨꯖꯤꯛꯀꯤ ꯖꯔꯅꯤꯁꯦ ꯃꯁꯤꯒꯤ ꯚꯤꯖꯟꯁꯦ ꯀꯃꯥꯏꯅꯒꯗꯤ ꯎꯕꯤ ꯗꯗꯥꯒꯤ ꯒꯣꯜꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯃꯤ ꯀꯩꯅꯣ ꯑꯃ ꯑꯥꯔꯇꯤꯁ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯒꯣꯜ ꯍꯪꯐꯝ ꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯣꯏ ꯄꯥꯎꯈꯨꯝ ꯄꯤꯕꯝ ꯈꯪꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗ ꯑꯩꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯀꯦ ꯑꯗ ꯀꯩꯅꯣꯗ ꯑꯩꯅ ꯁꯛꯏꯕ ꯑꯩꯅ ꯁꯦꯝꯃꯤꯕ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯏꯁꯩ ꯑꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯄꯥꯟꯖꯔꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯛꯅꯕꯁꯤꯡꯁꯤꯗ ꯄꯥꯟꯖꯔꯒ ꯑꯩꯒꯤ ꯅꯛꯅꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯁꯩꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯛꯈꯤꯕ ꯁꯦꯝꯈꯤꯕ ꯉꯥꯛꯇꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯁꯦꯝꯖꯔꯤꯕ ꯈꯔ ꯈꯛꯇꯣ ꯑꯗꯨꯗꯣ ꯃꯤ ꯑꯩꯒ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯁꯦꯝꯃꯨꯕꯒꯤ ꯃꯨꯠꯇꯨꯒ ꯃꯥꯟꯅꯕ ꯃꯤꯅ ꯇꯥꯕꯤꯔꯒ ꯉꯥꯏꯍꯥꯛ ꯀꯩ ꯍꯥꯏꯅꯤ ꯏꯅꯔꯖꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯖꯕꯅꯦꯕ ꯍꯣꯏ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯦꯔꯤꯌꯔ ꯍꯣꯏ ꯑꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯁꯥꯏꯠꯇ ꯕꯤꯖꯤꯅꯦꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯣꯞꯄ ꯃꯌꯥꯝꯕꯨꯗꯤ ꯇꯧꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯀꯦꯔꯤꯌꯔꯁꯦ ꯏꯁꯩꯒꯤ ꯀꯦꯔꯤꯌꯔꯁꯤꯗꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯅꯦꯅ ꯈꯜꯂꯤ ꯁꯨꯝ ꯑꯗꯨꯝ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯁꯛꯂꯛꯈꯤꯅꯤ ꯁꯦꯝꯃꯛꯈꯤꯅꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯨꯗꯤ ꯂꯩꯔꯤ ꯑꯗ ꯁꯦꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯇꯥꯕꯤꯗꯕ ꯈꯟꯗꯅ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯕꯦꯁꯇ ꯍꯣꯠꯅꯖꯔꯒ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯅ ꯅꯨꯡꯉꯥꯏꯖꯅꯕ ꯑꯩꯒꯤ ꯑꯣꯏꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯩꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯑꯩꯅ ꯏꯅꯤꯡꯉꯤꯕ ꯌꯦꯛꯅꯤꯡꯉꯤꯕ ꯑꯩꯒꯤ ꯂꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯑꯥꯔꯠꯇꯣ ꯌꯦꯛꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒ ꯑꯩꯒꯤ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯑꯩꯅ ꯊꯝꯃꯝꯃꯒ ꯑꯩꯅ ꯌꯦꯡꯖꯕꯗ ꯅꯨꯡꯉꯥꯏꯖꯅꯕ ꯑꯗꯩꯗꯤ ꯑꯩꯒ ꯏꯅꯔꯖꯤꯗꯣ ꯃꯥꯟꯅꯔꯨꯕ ꯃꯇꯝꯗ ꯌꯦꯡꯃꯤꯟꯅꯕꯗꯁꯨ ꯍꯣꯏ ꯅꯨꯡꯉꯥꯏꯅꯕ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯄꯣꯊꯥꯖꯅꯕ ꯅꯨꯡꯉꯥꯏꯖꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯦ ꯑꯩꯅ ꯁꯦꯝꯃꯝꯃꯤꯕ ꯈꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯃꯤ ꯑꯃꯅ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯏꯅꯔꯖꯤ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯗꯣ ꯄꯨꯟꯅ ꯄꯣꯊꯥꯃꯤꯟꯅꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯈꯛꯇꯅꯤ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯗꯗꯥꯗꯒꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯗꯗꯥꯅ ꯁꯨꯝ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯅ ꯄꯟꯕꯤꯔꯝꯃꯦ ꯑꯗꯣ ꯀꯌꯥꯃꯨꯛꯇꯤ ꯂꯩꯔꯤ ꯑꯞꯀꯃꯤꯡ ꯄ꯭ꯔꯣꯖꯦꯛꯁꯦ ꯗꯗꯥꯅ ꯃꯌꯥꯝꯗ ꯎꯍꯟꯒꯗꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨꯡꯁꯤꯗꯩꯅꯦꯕ ꯑꯌꯥꯝꯕ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯟꯒ ꯍꯧꯔꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯛꯏꯁꯦ ꯑꯦꯔꯥꯎꯟ ꯐꯅꯌꯥꯝ ꯑꯃꯗꯤ ꯑꯩ ꯃꯤꯒꯤꯁꯨ ꯁꯦꯝꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯁꯦꯝꯈ꯭ꯔꯦ ꯑꯦꯔꯥꯎꯟ 30-40 songs-ꯃꯨꯛꯇꯤ ꯑꯩ ꯆꯍꯤ 4-5ꯁꯤꯗ ꯑꯩ ꯁꯦꯝꯃꯝꯒꯅꯤꯅ ꯑꯩ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯁꯦꯝꯃꯝꯕ ꯅꯠꯇꯦ ꯊꯥꯗꯣꯛꯈꯤꯕ ꯊꯥꯗꯣꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯔꯤꯂꯤꯁ ꯇꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯤ ꯑꯇꯣꯞꯄꯒꯤꯁꯨ ꯑꯩꯒꯤꯁꯨ ꯑꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯁꯦꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣꯔꯣꯅꯥꯗꯩ ꯍꯧꯔꯛꯈꯤꯕꯅꯦ ꯑꯗꯨꯗꯨꯒ 2023 ꯀꯣ 23ꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯅ ꯑꯃꯨꯛ
ꯕꯦꯔꯥ ꯀꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯁꯨ ꯈꯔ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜꯒꯤꯁꯨ ꯈꯔ ꯀꯩꯅꯣ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯀꯩ ꯈꯔ ꯊꯦꯡꯅꯈꯤꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯏꯁꯩꯁꯦ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯅ ꯉꯝꯃꯝꯕ ꯃꯌꯥꯝꯗꯨꯗꯒꯤꯗꯤ ꯐꯅꯌꯥꯝꯗꯤ ꯍꯟꯊꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯈꯔ ꯈꯔ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯃꯌꯥꯝ ꯑꯗꯩꯗꯤ ꯁꯤꯒꯤ ꯀꯣꯔꯣꯅꯥ ꯀꯩꯀꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯤꯗ ꯆꯩꯊꯦꯡ ꯄꯤꯕꯁꯦ ꯌꯥꯝ ꯄꯤꯌꯦ Yes, ma'am. ꯑꯥꯔꯇꯤꯁꯇꯀꯣ ꯑꯗ ꯑꯩ ꯍꯣꯏ ꯑꯩ ꯁꯥꯏꯠꯇꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯍꯥꯏꯔꯕꯨ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯣꯏꯕꯅꯤꯅ ꯁꯤ ꯏꯁꯩꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯕ ꯈꯪꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯈꯪꯖꯗꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯕꯦꯔꯥ ꯀꯥꯔꯛꯄ ꯈꯔ ꯂꯩꯔꯕꯅꯤ나 ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯁꯨ ꯏꯁꯩ ꯁꯛꯀꯦꯅ ꯊꯣꯛꯂꯛꯈꯤꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯁꯩꯁꯦ ꯑꯃꯃꯝ ꯑꯅꯤꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯅꯅꯕ ꯊꯥꯗꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯁꯤꯗ ꯑꯃ ꯉꯝꯕ ꯑꯅꯤ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ 22 23 23 24 25 24ꯗ ꯑꯩ ꯑꯃꯇꯪ ꯄꯨꯊꯣꯛꯑꯦ ꯏꯁꯩꯁꯦ ꯑꯁ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯈꯤꯗꯦ ꯑꯗꯣ 25ꯁꯤꯅꯕꯨ ꯍꯦꯟꯅ ꯉꯝꯃꯣꯏꯗꯣꯔꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯜꯂꯛꯑꯦꯕꯀꯣ ꯃꯥꯅꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯛꯁꯤꯜꯂꯛꯄꯁꯦ ꯑꯗ ꯑꯩꯁꯦ ꯍꯟꯗꯛꯀꯤꯁꯨ ꯄꯨꯊꯣꯛꯀꯦꯅꯗꯤ ꯈꯜꯂꯤ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯕꯦꯁꯇ ꯉꯝꯅꯕ ꯍꯣꯠꯅꯖꯒꯅꯤ ꯃꯊꯪ ꯁꯨꯝ ꯍꯦꯟꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯗꯤ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯦꯛ ꯋꯥꯈꯜꯁꯤꯗ ꯍꯦꯛ ꯊꯣꯛꯆꯔꯛꯏ ꯃꯌꯥꯝꯗꯣ ꯏꯁꯩꯗꯨꯗ ꯑꯩꯅ ꯃꯃꯤ ꯇꯥꯍꯟꯕꯗꯣ ꯉꯝꯅꯕ ꯍꯣꯠꯅꯕꯗꯣ ꯃꯊꯪꯁꯤꯅ ꯍꯦꯟꯅ ꯇꯥꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ 2025ꯁꯤꯗꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯩ ꯑꯅꯤ ꯑꯃꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤꯅ ꯑꯩ ꯈꯜꯂꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯅꯤꯗꯤ ꯂꯩꯔꯦꯕ ꯂꯩꯔꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯔꯤꯂꯤꯁ ꯇꯧꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯒꯦ ꯗꯗꯥꯅ ꯑꯣꯀꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯉꯁꯥꯏꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯈꯤꯇꯪ ꯋꯥꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯁꯦ ꯑꯁꯤꯁꯤꯒ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯦꯔꯤꯌꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯖꯔꯅꯤꯁꯤꯒ ꯃꯤꯛꯁ ꯑꯞ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯗꯥꯗ ꯀꯔꯤ ꯆꯦꯂꯦꯟꯖꯇꯤ ꯊꯦꯡꯅꯩ ꯁꯤꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯔꯁꯣꯅꯦल ꯂꯥꯏꯐꯀ ꯃ꯭ꯌꯨꯖꯤꯛ ꯀꯦꯔꯤꯌꯔꯁꯤꯒ ꯀꯃꯥꯏꯅ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯨꯝ ꯄꯥꯝꯃꯨꯕ ꯀꯧꯕꯅꯤꯅ ꯑꯗꯩꯗꯤ ꯑꯩꯁꯦ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯤ ꯂꯩꯀꯥꯏꯗ ꯀꯩꯗ ꯃꯤ ꯑꯃꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯏꯁꯩ ꯁꯛꯄ ꯀꯩꯅꯣꯗꯨ ꯅꯠꯇ꯭ꯔꯥ ꯈꯣꯠꯇꯔꯥꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯪꯉꯛꯄ ꯉꯥꯛꯇꯅꯤ ꯏꯁꯩ ꯁꯛꯄꯗꯣ ꯑꯗꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯇꯧꯔꯤꯕ ꯑꯇꯣꯞꯄ ꯁꯥꯏꯠ ꯀꯩꯀꯥ ꯃꯌꯥꯝꯗꯨꯗꯤ ꯎꯕ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯁꯩꯗꯤ ꯑꯩꯁꯨ ꯄꯥꯝꯖꯕꯅꯤꯅ ꯏꯁꯩꯗꯣ ꯑꯩ ꯁꯛꯏꯕꯅꯤ나 ꯁꯦꯝꯃꯤꯕꯅꯤꯅ ꯑꯗꯨꯗꯨꯒ ꯑꯁꯨꯝ ꯑꯩꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯅꯤꯅ ꯅꯣꯡꯃꯒꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯈ꯭ꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯈꯤꯇꯪ ꯆꯤꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯆꯥꯛꯀ ꯇꯣꯛꯂꯛꯑꯒ ꯈꯤꯇꯪꯒ ꯃꯌꯥꯝ ꯍꯣꯏ ꯄꯣꯊꯥꯅꯕꯒꯤ ꯄꯣꯊꯥꯅꯕꯒꯤ ꯃꯇꯝꯁꯦ ꯃꯇꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯍꯣꯝ ꯏꯁꯇꯨꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯒ ꯑꯗꯨꯝ ꯑꯩ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯄꯨꯡ 11 12 1 2 ꯑꯁ ꯈꯪꯗꯦꯅꯦ ꯅꯣꯡ ꯐꯥꯗꯣꯛꯇꯗꯤꯀꯣ ꯃꯇꯝꯁꯦ ꯈꯪꯍꯧꯗꯅꯀꯣ ꯄꯨꯡ 4 ꯑꯗꯨꯃꯥꯏꯅ ꯇꯥꯕꯒ ꯌꯥꯎꯋꯦꯕ ꯁꯣꯏꯗꯅ ꯅꯣꯡꯒ ꯉꯥꯟꯊꯣꯛꯈꯤꯕꯒꯤ ꯐꯤꯕꯝ ꯂꯩꯕꯁꯦ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯔꯛꯇ ꯋꯥꯕ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯊꯦꯡꯅꯔꯤꯗꯅ ꯁꯤꯁꯨ ꯖꯔꯅꯤ ꯑꯃꯅꯤ ꯈꯟꯇꯣ ꯑꯗꯨꯝ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯄꯨꯜꯂꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯑꯗꯩꯗꯤ ꯁꯨꯔ ꯊꯣꯛꯇꯕꯒꯤ ꯑꯋꯥꯕ ꯑꯗꯨꯝ ꯊꯦꯡꯅꯩ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯑꯝꯒꯅꯤ ꯑꯗꯩꯗꯤ ꯕꯤꯠ ꯕ꯭ꯂꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯔꯥꯏꯇꯔꯁ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯑꯗꯨ ꯊꯦꯡꯅꯅ ꯑꯗꯨꯝ ꯇꯧꯁꯜꯂꯒ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯩꯅ ꯍꯋꯥꯏ ꯊꯥꯏꯅꯗꯒꯤ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃꯅ ꯁꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯥꯔꯇꯤꯁꯈꯩꯗ ꯁꯣꯏꯈꯤꯕ ꯌꯪ ꯑꯥꯔꯇꯤꯁꯈꯩꯒꯤꯗ ꯁꯣꯏꯒꯗꯕ ꯑꯃꯅ ꯑꯩ ꯁꯤ ꯇꯧꯔꯤꯅ ꯎꯠꯄ ꯅꯠꯇꯕꯀꯣ ꯃꯅꯨꯡꯗ ꯍꯣꯠꯅꯖꯔꯒꯁꯨ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯎꯠꯊꯣꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯍꯥꯟꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯎꯠꯊꯣꯛꯄ ꯅꯠꯇꯕ ꯐꯖꯅ ꯑꯩꯅ ꯀꯩꯅꯣ ꯇꯧ ꯂꯣꯏꯔꯒ ꯎꯠꯊꯣꯛꯄ ꯁꯦꯝꯕ ꯂꯣꯏꯔꯒ ꯎꯠꯊꯣꯛꯄ ꯁꯥꯕ ꯂꯣꯏꯔꯒ ꯎꯠꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯑꯃ ꯍꯩꯅꯕꯤ ꯑꯃ ꯊꯝꯍꯟꯅꯤꯡꯉꯤ ꯊꯕꯛꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯥꯅꯦ ꯃꯃꯥꯡꯗ ꯌꯥꯝ ꯁꯣꯏꯈꯤꯕ ꯈꯔ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯑꯗꯨꯝ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀ ꯃ꯭ꯌꯨꯖꯤꯛ ꯀꯦꯔꯤꯌꯔꯁꯤꯒ ꯑꯁꯤꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯦ ꯉꯝꯅꯕ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯂꯦ ꯍꯥꯏꯕꯅꯦꯕ ꯌꯦꯁ ꯁꯤꯗꯩꯁꯤꯗ ꯑꯩꯗꯤ ꯑꯗꯨ ꯇꯧꯗꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯊꯤꯕꯩ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯆꯨꯝꯃꯦ ꯑꯗꯨꯝ ꯆꯨꯝꯃꯦ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯋꯥꯔꯤꯁꯦ ꯃ꯭ꯌꯨꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯁꯨꯝ ꯆꯠꯈꯤꯗꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯦꯟꯅ ꯄꯔꯁꯣꯅꯦꯜ ꯔꯣꯝꯗ ꯆꯪꯖꯔꯒ ꯀꯣꯏꯁꯟ ꯈꯔ ꯁꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤꯁꯦ ꯀꯣꯏꯁꯟ ꯈꯔ ꯂꯥꯛꯆꯒꯦ ꯗꯗꯥꯗ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯀ꯭ꯋꯤꯛ ꯀ꯭ꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯔꯦꯄꯤꯠ ꯐꯥꯏꯌꯔ ꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀ꯭ꯋꯤꯛ ꯀ꯭ꯋꯦꯁꯟ ꯑꯗꯨꯝ ꯀꯣꯏꯁꯟꯁꯦ ꯊꯨꯅ ꯑꯗꯨꯝ ꯍꯪꯖꯔꯛꯀꯦ ꯌꯥꯝ ꯀꯟꯅ ꯊꯨꯗ꯭ꯔꯒꯁꯨ ꯗꯗꯥ ꯈꯤꯇꯪ ꯋꯥꯔꯝ ꯑꯞ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯗꯗꯥꯗ ꯑꯍꯥꯟꯕ ꯂꯥꯛꯆꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯗꯗꯥꯒꯤ one thing you've always wanted to try haiba tare masi karino ꯑꯩꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕꯁꯦꯀꯣ ꯑꯩ ꯏꯪꯁꯣꯡ ꯑꯃꯗꯤ ꯑꯩ ꯁꯛꯅꯤꯡꯉꯦ ꯑꯩ ꯏꯪꯂꯤꯁ ꯃꯃꯥꯡꯗ ꯁꯛꯄ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯏꯪꯁꯣꯡ ꯑꯃꯗꯤ ꯁꯛꯅꯤꯡꯉꯦꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯗꯤ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯁꯨ ꯌꯥꯎꯔꯒ ꯏꯪꯂꯤꯁ ꯁꯣꯡ ꯑꯃ ꯁꯛꯅꯤꯡꯉꯤ ꯀꯣꯂꯥꯞꯁꯦ ꯑꯩ ꯑꯦꯗ ꯁꯦꯔꯥꯟꯒ ꯇꯧꯅꯤꯡꯉꯤ okay ꯀꯣꯂꯥꯞ ꯇꯧꯅꯤꯡꯉꯤ ꯑꯩ ꯁꯤꯖꯟꯗ dana khwaidagi try tawningbse english song ama semaga hren ga hojiki lagi sai se collab tawba haibadeba soi soi dana tawba ngambo oibiyo haiba tare si masu wish tawjari dana aduga next question se dadagi secret talent hidden talent haiba tare adida dana toba toba thabak mayam amsu tawbi haibi aduga music sisu tawri sina taba mayam na khangdaba hidden talent haiba tare si matang da dai khajani munna khangbiyo dada na haiba secret talent mayam na khangdaba dada na sibadi hai aidi moi mayam na khangdabani ai sibadi hai kaina ga khanjaba hai tare dada se thong tha ko da ga hen hai bichala ngasai jagoi sabu hai haire adudi mayam na khangbu talent ni ꯑꯩ ꯀꯩꯅꯣ ꯃꯥꯒꯤ ꯖꯒꯣꯏ ꯁꯥꯕ ꯍꯥꯏꯁꯦ ꯑꯩ ꯄꯤꯛꯏꯉꯩꯗ ꯁꯥꯕꯩ ꯋꯥꯅꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯝ ꯉꯝꯗꯦ ꯁꯥꯕ ꯃꯇꯝꯗ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯣꯏ ꯏꯁꯇꯦꯖꯇ ꯀꯩꯗ ꯃꯌꯥꯝꯅꯕꯨ ꯎꯔꯝꯅꯤ ꯌꯥꯝ ꯊꯤꯗꯒ ꯌꯥꯝ ꯌꯥꯡꯅꯒ ꯎꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯇꯁꯦꯡꯅ ꯗꯥꯟꯁ ꯇꯧꯕ ꯈꯣꯠꯄꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯀꯔꯤꯝ ꯉꯝꯗ꯭ꯔꯦ ꯊꯥꯏꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯕꯤꯕꯣꯏꯒꯤ ꯇꯥꯝꯗꯀꯣ ꯖꯦꯛ ꯍꯥꯃꯔ ꯍꯥꯏꯌꯦ ꯈꯨꯠ ꯅꯥꯝꯃꯅꯒ ꯇꯧꯔꯀꯥꯟꯗꯒ ꯆꯣꯡꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒ ꯌꯥꯝ ꯉꯝꯃꯝꯃꯦ ꯑꯗꯩ ꯕ꯭ꯔꯦꯛ ꯗꯥꯟꯁꯇ ꯀꯩꯗ ꯃꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯦ ꯏꯁꯥꯅ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯔꯦ ꯑꯗ ꯇꯦꯂꯦꯟꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯩ ꯇꯦꯂꯦꯟ ꯂꯩꯒꯦ ꯑꯗꯨꯀꯣ ꯏꯁꯥ ꯑꯩ ꯇꯦꯂꯦꯟꯅꯦꯅ ꯈꯜꯂꯤ ꯏꯁꯩꯁꯤꯐꯥꯎ ꯑꯩ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯏꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯅꯨꯡꯁꯤꯕꯈꯩꯅ ꯇꯦꯂꯦꯟ ꯌꯥꯝ ꯂꯩꯔꯒ ꯀꯥꯏꯅꯒꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯁꯩꯁꯤ ꯐꯥꯎꯕ ꯑꯩꯗꯤ ꯁꯣꯔ ꯍꯣꯟꯕꯒꯨꯝꯕꯅꯦꯅ ꯈꯟꯇꯣꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤꯅ ꯑꯣꯏꯅ ꯈꯟꯇꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯇꯦꯂꯦꯟꯁꯦ thakachari da ꯑꯩ ꯇꯦꯂꯦꯟ ꯑꯩ ꯏꯁꯥ okay ai matang chara ka da ko na mu lak jage sigi question se adone ai adide yam munna ga tang khanbiraga haibirao ꯑꯩ ꯑꯗꯨꯗꯣ ꯑꯗꯨꯝ ꯈꯜꯂꯩꯗꯣꯏꯅꯦ oh as ꯍꯥꯏꯗꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯤꯅꯒ ꯍꯥꯏꯕꯗ ꯏꯟꯇ꯭ꯔꯣꯕꯔꯠ ꯀꯥꯏꯗꯨꯅꯦꯕꯀꯣ ꯃꯤꯒ ꯀꯌꯥ ꯍꯦꯟꯅꯁꯨ ꯑꯩ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯗ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯦꯜꯐ ꯗꯥꯎꯠ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ asina umene curious oibodo hena khangningbado kari haige habse ꯊꯥꯏꯅꯕꯨꯗꯤ ꯑꯗꯨꯝ ꯀ꯭ꯔꯤꯀꯦꯠ ꯀꯩꯀꯥ ꯑꯗꯨꯝ ꯁꯥꯟꯅꯔꯦꯕꯀꯣ ꯇꯦꯂꯦꯟ ꯅꯠꯇꯦꯗꯅ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯕ ꯑꯩ ꯃꯌꯥꯝꯅ ꯍꯩꯕꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯍꯩꯕ ꯃꯥꯜꯂꯦ ꯍꯥꯏꯔꯁꯨ ꯁꯨꯝ ꯇꯦꯂꯦꯟꯅꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯩ ꯇꯦꯂꯦꯟꯅꯕꯨ ꯑꯩ ꯍꯧꯖꯤꯛꯀꯣ MMA UFC ꯀ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕꯗꯒ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯃꯥꯅ ꯉꯝꯅꯤ ꯃꯥꯅ ꯉꯝꯃꯣꯏ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯦꯅꯥꯂꯤꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ prediction yam tawbuse chumganba ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕ ꯆꯨꯝꯍꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ okay ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯦꯂꯦꯟꯒꯤ ꯃꯔꯝꯁꯦ okay thakachari aduduga makha taba question sinane dada hojikse akoi general holiday di myam ama leiba ko state ki oro central ki oro myam ama makal holidays myam leiba adu dada gi side tagi holiday ma pitho se ba mayam sida adu dada na kari maram gi holiday se pi doino ba for one day se holiday pitho se ba general holiday adu mayam je loi suti tha do se adu kai maram gi suti tha doino ha ba se question yam thinu ai wanda ai khumum khun do
ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯁꯨꯇꯤꯒ ꯄꯨꯂꯞꯀ ꯊꯥꯔꯛ ꯇꯥꯔꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯊꯕꯛ ꯂꯦꯞꯍꯟꯗꯣꯏꯅꯦꯕ ꯊꯥꯏꯅ ꯀ꯭ꯂꯥꯁꯇꯒ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯇꯒ ꯀꯩꯅꯣ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯏ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯊꯥꯔꯁꯤ ꯍꯥꯞ ꯍꯣꯂꯤꯗꯦꯒ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯨꯇꯤ ꯊꯥꯗꯣꯛꯑꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯂꯣꯏ ꯂꯦꯞꯅꯔꯤꯗꯅ ꯁꯨꯃꯥꯏꯅ ꯗꯗꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯨꯇꯤ ꯊꯥꯗꯣꯛ ꯇꯥꯔꯒꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯁꯨꯇꯤ ꯊꯥꯕꯤꯗꯣꯏꯅꯣ ꯅꯨꯃꯤꯠ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯗꯗꯥꯒꯤ ꯁ꯭ꯄꯦꯁꯦꯜ ꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯁ 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 ꯅꯨꯃꯤꯠꯀꯤ ꯋꯥꯗꯤ ꯃꯌꯥꯝ ꯁꯟꯗꯦꯁꯦ ꯂꯩꯔꯨꯔꯒ ꯃꯟꯗꯦꯁꯦ ꯀꯥꯅꯤꯡꯗꯕꯅꯦꯕ ꯑꯗꯨꯅ ꯃꯟꯗꯦꯁꯨ ꯁꯨꯇꯤ ꯊꯥꯗꯣꯛꯄ ꯌꯥꯏꯑꯕꯀꯣ ꯊꯥꯗꯣꯛꯄꯒꯤ ꯃꯔꯝꯁꯦ ꯃꯔꯝꯗꯨꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯨꯇꯤꯁꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅꯗꯤꯅꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯊꯕꯛ ꯄꯤꯖꯕ ꯃꯤꯅꯤꯅ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯑꯩ ꯇꯧꯔꯤꯁꯤꯁꯨ ꯏꯁꯥꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯋꯤꯜ ꯃꯤꯅ ꯇꯧꯔꯒ ꯇꯧ ꯍꯥꯏꯕ ꯅꯠꯇꯕꯤꯗꯀꯣ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯔꯒ ꯇꯧꯕꯤ ꯑꯗꯩꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯇꯧꯖꯕꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯃꯤꯅꯒ ꯁꯨꯇꯤ ꯊꯥꯔꯀꯥꯟꯗꯒ ꯍꯔꯥꯎꯕ ꯈꯣꯠꯄꯒ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯣꯏ ꯊꯥꯏꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯕꯗꯣ ꯂꯩꯇꯦꯕꯀோ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯗꯥ ꯉꯁꯥꯏꯒꯤ ꯃꯟꯗꯦꯁꯤꯗ ꯁꯨꯇꯤ ꯊꯥꯗꯣꯛꯑꯁꯤꯔꯥ ꯗꯗꯥꯁꯤꯅ ꯁꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯟꯗꯦꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯂꯦꯞꯊꯣꯛꯑꯁꯤꯔꯥ ꯍꯣꯏ ꯃꯟꯗꯦꯁꯤꯁꯨ ꯂꯦꯞꯄꯗꯤꯀꯣ ꯍꯣꯏ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯋꯤꯀꯦꯟ ꯃꯟꯗꯦꯗꯨ ꯌꯧꯕꯒꯅꯦꯀꯣ ꯇ꯭ꯌꯨꯁꯗꯦ ꯑꯃꯨꯛ ꯌꯧꯔꯛꯀꯅꯤꯅ ꯑꯃꯨꯛ ꯋꯥꯅꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯟꯗꯦꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯅꯤ ꯉꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜ ꯀꯥꯕꯗꯀꯣ ꯃꯟꯗꯦ ꯀꯥꯗꯣꯏꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯟꯅꯕꯅꯦꯕ ꯃꯊꯥ ꯁꯥꯕꯁꯦ ꯑꯉꯥꯡꯈꯩꯒꯤꯁꯨ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯤꯕ ꯃꯌꯥꯝꯈꯩꯒꯤꯁꯨ ꯈꯜꯂꯒ ꯁꯨꯇꯤꯁꯦ ꯃꯟꯗꯦꯁꯤꯃ ꯁꯨꯇꯤ ꯊꯥꯗꯣꯛꯄꯤꯔꯁꯦ ꯁꯟꯗे ꯁꯨꯇꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗे ꯁꯟꯗꯦ ꯂꯥꯛꯑꯅꯤ ꯃꯟꯗꯦꯁꯤꯗ ꯃꯊꯥ ꯁꯥꯔꯝꯕꯅꯦꯕ ꯁꯤꯃꯇꯪꯒ ꯀꯣꯛꯍꯜꯂꯁꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯀꯣ ꯃꯌꯥꯝꯗꯣ ꯈꯔ ꯁꯨꯇꯤꯒ ꯊꯥꯅꯔꯕꯅꯤꯅ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯆꯠꯅꯤꯡꯉꯛꯄ ꯀꯥꯅꯤꯡꯉꯛꯄ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯀꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯉꯍꯥꯟꯋꯥꯏ ꯁꯨꯡꯐꯥꯎ ꯐꯥꯎꯈꯤꯗ꯭ꯔꯤ ꯑꯗꯣ ꯆꯠꯅꯤꯡꯗꯕꯅ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯗꯥ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯐꯥꯎꯕꯁꯤꯗꯀꯣ ꯗꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯋꯦꯅ ꯈꯟꯈꯤꯕ ꯔꯤꯛꯁ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯛꯁꯁꯦ ꯂꯧꯔꯒ ꯊꯕꯛꯁꯦ ꯇꯧꯈꯤꯕ ꯁꯤꯒꯤ ꯔꯤꯛꯁꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯕ ꯑꯩ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯩ ꯇꯧꯔꯤꯁꯦ ꯊꯦꯔꯥꯄꯤ ꯁꯦꯁꯟꯒꯨꯝꯕꯅꯦꯕ ꯑꯩ ꯏꯁꯥꯅ ꯐꯥꯎꯕ ꯍꯪꯖꯗꯕ ꯀꯣꯏꯁꯟ ꯉꯥꯛꯇꯅꯦ ꯍꯪꯗꯣꯏꯁꯦ ꯏꯟꯇꯔꯚꯤꯌꯨꯁꯦ ꯊꯤ ꯍꯩ ꯋꯥꯅꯤꯗ ꯈꯪꯕ ꯉꯥꯏꯍꯥꯛꯇꯪꯁꯦ ꯂꯣꯏꯔꯦ ꯂꯣꯏꯅꯃꯛ ꯍꯪꯇꯣꯔꯛꯑꯦ ꯔꯤꯛꯁꯁꯦ ꯑꯁꯤꯃꯗꯤ ꯗꯨ ꯑꯣꯔ ꯗꯥꯏꯅꯤ ꯀꯥꯏꯅꯒ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯗꯗꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯌꯥꯎꯔꯝꯒꯅꯤꯅꯗꯤ ꯈꯜꯂꯦꯕ ꯏꯁꯩ ꯍꯦꯛ ꯊꯥꯗꯣꯛꯑꯝꯗꯥꯏꯁꯤꯡꯁꯦ ꯁꯤꯁꯤꯃꯗꯤ ꯑꯩ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯔꯛꯀꯗꯒꯦꯅ ꯈꯟꯕꯗ ꯑꯩ ꯑꯗꯨꯝ ꯃꯊꯥ ꯑꯗꯨꯝ ꯁꯥꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯥꯏ ꯃꯊꯪꯁꯨ ꯑꯗꯨꯝ ꯁꯥꯒꯅꯤ ꯔꯤꯛꯁꯁꯦ ꯂꯧꯔꯒ ꯇꯧꯕꯅꯦꯕ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯩ ꯁꯤꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯒꯤ ꯑꯗꯨꯝ ꯑꯩ ꯁꯣꯏꯑꯁꯨ ꯈꯟꯖꯗꯣꯏꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯈꯟꯗꯣꯏꯅꯦꯕꯀꯣ ꯑꯩ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯐ꯭ꯂꯣꯞ ꯆꯠꯂꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯈꯜꯂ ꯂꯩꯗꯣꯏꯅꯦꯕ ꯈꯪꯉꯕ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗꯨꯅ ꯑꯩ ꯃꯁꯤꯃꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯏꯁꯥꯅꯁꯨ ꯐꯠꯇꯦꯅꯁꯨ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯝ ꯃꯁꯤꯗ ꯀꯣꯛꯈ꯭ꯔꯗꯤ ꯐꯔꯗꯧꯕꯅꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯣꯀꯦ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯏꯁꯟ ꯗꯗꯥꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯊꯣꯛꯈꯤꯕ ꯏꯚꯦꯟꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯆꯧ ꯑꯆꯧꯕ ꯏꯚꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯤꯁꯇ꯭ꯔꯤꯗ ꯋꯥꯔꯜ ꯋꯥꯔꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯒꯅ ꯏꯁꯇꯦꯠꯀꯤ ꯑꯣꯏꯅ ꯅꯨꯄꯤ ꯂꯥꯟꯕ ꯊꯣꯛꯈꯤꯕ ꯑꯣꯏꯔో ꯈꯣꯡꯖꯣꯝ ꯗꯦ ꯊꯣꯛꯈꯤꯕꯕꯨ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯏꯚꯦꯟꯁꯦ ꯗꯗꯥꯅ ꯑꯃ ꯋꯤꯠꯅꯦꯁ ꯇꯧꯗꯣꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯔꯝꯕ ꯏꯚꯦꯟꯁꯦ ꯗꯗꯥꯅ ꯋꯤꯠꯅꯦꯁ ꯇꯧꯕ ꯄꯥꯝꯕꯤꯒꯦ ꯁꯤꯅꯤ ꯗꯥꯏꯔꯦꯛ ꯑꯩꯅ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯌꯦꯡꯕ ꯎꯕ ꯌꯥꯎꯕ ꯆꯠꯄꯗꯣ ꯍꯤꯁꯇ꯭ꯔꯤ ꯏꯚꯦꯟ ꯑꯦꯅꯤ ꯍꯤꯁꯇ꯭ꯔꯤ ꯏꯚꯦꯟꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯄꯦꯜꯍꯧꯗꯕ ꯑꯃ ꯂꯩ ꯑꯩꯅ ꯀ꯭ꯂꯥꯁ 11 12 ꯑꯣꯏꯗꯣꯏꯅ 11 ꯑꯣꯏꯗꯣꯏꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ILPꯒꯤ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯁꯦ CC ꯁꯥꯇ꯭ꯔꯅꯦꯕꯀꯣ CC ꯁꯥꯇ꯭ꯔꯅꯗꯤ ꯑꯩꯁꯦ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯩꯁꯦ ꯀꯥ ꯍꯦꯟꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯄꯨꯡꯇꯤꯟ ꯇꯤꯟꯅꯔ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯗꯨꯒꯤ ꯆꯠꯄꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯗꯅ ꯐꯔꯛ ꯇꯥꯗꯅ ꯈꯣꯠꯇꯅ ꯏꯃꯥꯟꯅꯕ ꯀꯩꯀꯥ ꯃꯌꯥꯝ ꯌꯥꯎꯅꯔꯒ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩ ꯉꯝꯍꯧꯗꯕ ꯃꯌꯥꯝꯅ
ꯇꯧꯔꯤꯗꯨꯗ ꯑꯩ ꯌꯥꯎꯒꯗꯕ ꯑꯩ ꯉꯝꯅꯕ ꯑꯩ ꯌꯥꯎꯅꯤꯡꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯎꯕ ꯐꯪꯈꯤꯗꯦ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯦ ILP ꯇꯧꯈꯤꯕ ꯃꯇꯥꯡꯒꯤꯁꯦ ꯑꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯍꯧꯖꯤꯛ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯉꯝꯃꯛꯑꯦꯗꯅ ꯈꯔꯁꯨ ꯑꯗꯨꯅ ꯑꯩ ꯏꯃꯥꯟꯅꯕꯈꯩꯗꯤ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯑꯩꯗꯤ ꯌꯥꯎꯗꯦ ꯑꯗꯨꯗ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯈꯤꯇꯪ ꯍꯣꯏ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯗꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯌꯥꯎꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯝ ꯀꯤꯕꯝꯁꯨ ꯊꯣꯛꯇꯦꯕꯀꯣ ꯑꯗ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯍꯧꯗꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯦ ꯂꯥꯁ ꯑꯣꯏꯅ ꯗꯗꯥꯗ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯍꯧꯒꯦ ꯑꯣꯀꯦ ꯀꯣꯏꯁꯟꯁꯦ ꯗꯗꯥꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯜꯐꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯗꯥꯁꯤꯅ ꯋꯥꯠ ꯏꯐ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪ ꯇꯥꯔꯒꯗꯤ ꯗꯗꯥꯅ ꯗꯗꯥꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯜꯐꯁꯤꯗ ꯍꯪꯒꯗꯧꯕ ꯀꯣꯏꯁꯟꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯀꯔꯤ ꯑꯣꯏꯅ ꯍꯪꯒꯅꯤ ꯍꯧꯖꯤꯛꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯁꯤꯁꯦ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯣꯏꯅ ꯍꯪꯒꯅꯤ ꯑꯣꯀꯦ ꯐ꯭ꯌꯨꯆꯔꯗ ꯑꯇꯩ ꯀꯤꯕ ꯀꯩꯝ ꯂꯩꯇꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯗꯩ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯗꯤ ꯑꯦꯠ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯅꯛꯅꯕ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯤꯚꯁ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛꯁꯦꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨ ꯈꯛꯇꯪ ꯍꯪꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯗꯥꯒꯤ ꯑꯟꯁꯔꯁꯤꯡꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯀꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯗꯗꯥ ꯑꯩꯅ ꯗꯗꯥꯗꯀꯣ ꯋꯥꯔꯗꯁ ꯑꯍꯨꯝ ꯈꯛꯇꯪ ꯑꯩ ꯗꯗꯥꯗ ꯍꯥꯏꯖꯒꯦꯕ ꯁꯤꯒꯤ ꯋꯥꯔꯗꯁꯤꯗ ꯗꯗꯥꯅ ꯗꯗꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯊꯝꯕꯤꯌೋ ꯗꯗꯥꯒꯤ ꯔꯤꯌꯦꯛ ꯇꯧꯕꯤꯌꯣ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯋꯥꯔꯗꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨ ꯋꯥꯍꯩꯗꯣ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥꯍꯩꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯗꯗꯥꯅ ꯗꯗꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕꯗꯣ ꯑꯣꯄꯤꯅꯤꯌꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯣꯕ ꯑꯍꯥꯟꯕ ꯋꯥꯔꯗꯁꯦ ꯗꯗꯥ ꯂꯥꯏꯐꯁꯤꯒꯤ ꯃꯇꯥꯡꯗ ꯗꯗꯥꯗ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯁ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔ ꯑꯗꯨꯝ ꯂꯥꯛꯄꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯁꯤꯗꯀꯣ ꯄꯨꯟꯁꯤ ꯃꯍꯥꯎꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯦ ꯃꯒꯨꯟ ꯍꯦꯟꯒꯠꯂꯛꯄꯁꯦ ꯃꯒꯨꯟꯁꯦ ꯍꯦꯟꯒꯠꯂꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯣꯡꯃꯗꯤ ꯀꯣꯜꯂꯛꯈꯤꯅꯦꯅ ꯈꯜꯂ ꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯅꯌꯥꯝꯗꯤ ꯊꯦꯡꯅꯔꯦꯗꯅ ꯑꯗꯣ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯃꯥꯅꯦ ꯐꯖꯩ ꯊꯦꯡꯁꯨ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯈꯤꯗꯣꯏꯅꯤ ꯊꯦꯡꯅꯈꯤꯗꯣꯏꯅꯤ ꯑꯗ ꯅꯨꯡꯉꯥꯏꯇꯦꯅ ꯃꯁꯤꯗꯩꯁꯤꯗ ꯇꯛꯁꯤ ꯁꯣ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯕꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯊꯦꯡꯅꯔ ꯆꯠꯂꯀꯥꯟꯗ ꯌꯦꯁ ꯑꯦꯟꯖꯣꯏ ꯑꯦꯚ꯭ꯔꯤ ꯃꯣꯃꯦꯟꯠ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯋꯥꯔꯗꯁꯤꯅ ꯋꯥꯈꯜꯂꯣꯟꯁꯦ ꯃꯥꯏꯟꯁꯦ ꯁꯤ ꯋꯥꯈꯜꯂꯣꯟ ꯑꯩꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤꯀꯣ ꯋꯥꯈꯜ ꯑꯗꯨꯝ ꯌꯥꯝꯅ ꯆꯥꯎꯊꯣꯛꯀꯟꯕ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯈꯟꯖꯟꯒꯟꯗꯕ ꯑꯗꯨꯒ ꯆꯥꯎꯅ ꯎꯒꯟꯕ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯈꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯃꯨꯟꯅ ꯀꯩ ꯂꯩꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯌꯥꯝ ꯈꯟꯖꯟꯒꯟꯕ ꯃꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛ ꯀꯣꯟꯅꯒ ꯀꯩꯅꯣꯝꯃ ꯇꯧꯊꯣꯛꯈ꯭ꯔꯒ ꯀꯣꯟꯅꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯟꯗꯕ ꯃꯤ ꯑꯃꯅꯦꯕꯀꯣ ꯑꯗ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯦ ꯁꯣꯏꯑꯦꯕ ꯇꯧꯅꯤꯡꯗꯦ ꯇꯧꯅꯤꯡꯗꯦꯕ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯌꯥꯔꯤꯈꯩ ꯆꯥꯎꯊꯣꯛꯄꯤꯕ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯇꯨꯒ ꯑꯗꯨꯝ ꯃꯥꯟꯅꯩꯗ ꯍꯥꯏꯕꯗ ꯋꯥꯍꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯊꯧꯔꯝꯁꯤꯁꯨ ꯑꯗꯨꯝ ꯃꯇꯝꯁꯦ ꯂꯩꯁꯤꯜꯂꯛꯇꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯃꯇꯝꯁꯦ ꯖꯔ ꯁꯨꯝ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯗꯨꯅ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯗꯗꯥꯗꯒꯤ ꯏꯁꯩ ꯑꯃꯇꯪꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯌꯣꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯈꯜꯂꯒ ꯗꯗꯥꯅ ꯏꯁꯩ ꯑꯃꯇꯪ ꯃꯇꯦꯡ ꯂꯥꯁ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯨ ꯒꯤꯇꯔꯗꯤ ꯌꯥꯎꯔꯒꯦ ꯒꯤꯇꯔ ꯌꯥꯎꯔ ꯉꯁꯥꯏ ꯃꯈꯣꯟ ꯇꯥꯔꯝꯗꯦꯕꯀꯣ ꯑꯗ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯑꯦꯀꯥꯄꯦꯂꯥ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ 2024ꯗ ꯄꯨꯊꯣꯛꯈꯤꯕ ꯏꯁꯩꯅꯦ ꯃꯃꯤꯡꯅ ꯂꯦꯞꯂꯦ ꯀꯧꯕꯅꯦꯕꯀꯣ ꯑꯗ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕꯗ ꯀꯜꯂꯕ ꯃꯌꯥꯏꯅꯤ ꯅꯨꯡꯁꯤꯕꯁꯦ ꯐꯥꯎꯍꯜꯂꯦ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯐꯥꯎ ꯂꯣꯏꯕ ꯅꯥꯏꯕ ꯃꯄꯣꯛ ꯑꯃꯅ ꯄꯦꯜꯂꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯂꯩꯔꯝꯂꯕ ꯃꯊꯪ ꯑꯃ ꯅꯪꯇꯒꯤꯅꯤ ꯅꯨꯡꯁꯤꯕꯤ ꯀꯨꯏꯔꯕ ꯃꯇꯝ ꯀꯌꯥ ꯑꯩꯅ ꯌꯦꯡꯗꯅ ꯂꯥꯛꯂꯤꯕ ꯑꯣꯏꯈꯤ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯤꯗꯪ ꯁꯛꯀꯦ ꯊꯥꯒꯠꯆꯔꯤꯗ ꯌꯥꯝꯅ ꯐꯖꯅꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯏꯁꯩꯁꯤꯁꯨ ꯗꯗꯥꯅ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯧꯕꯤꯔꯦ ꯁꯣ ꯑꯩꯅ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯗꯗꯥꯗ ꯌꯥꯝꯅ ꯍꯪꯖꯍꯧꯅꯤꯡꯕ ꯀ꯭ꯋꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯁ ꯑꯣꯏꯅ ꯀ꯭ꯋꯦꯁꯟꯁꯤꯃꯇꯪ ꯍꯪꯖꯍꯧꯒꯦ
ꯑꯗꯨꯒ ꯀ꯭ꯋꯦꯁꯟ ꯑꯣꯏꯅꯁꯨ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯗꯗꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯗꯗꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯖꯔꯅꯤꯁꯤꯗ ꯍꯥꯏꯗꯤ ꯆꯪꯒꯦ ꯈꯣꯡ ꯊꯥꯡꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯦꯁꯄꯥꯏꯔꯤꯡ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯣ ꯃꯈꯣꯏꯗ ꯗꯗꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯗꯗꯥꯅ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯏꯁꯩꯒꯤ ꯃꯔꯝꯗ ꯄꯥꯝꯕ ꯈꯣꯠꯄ ꯉꯥꯛꯇ ꯑꯣꯏꯅꯦꯁꯨ ꯈꯟꯗꯦ ꯑꯗꯨꯅ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯑꯗꯩꯗꯤ ꯀꯩꯅꯣ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯗꯩꯗꯤ ꯏꯃꯥꯟꯅꯕ ꯀꯩꯗ ꯁꯤꯒꯨꯝꯕ ꯑꯥꯔꯠꯀꯤ ꯂꯝꯗ ꯄꯥꯝꯃꯤ ꯈꯣꯠꯂꯤꯒꯨꯝꯕꯒ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗ ꯃꯣꯏꯅ ꯃꯁꯥꯅ ꯉꯝꯖꯒꯗꯕ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯖꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯁꯞꯄꯣꯔꯠ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯏꯁꯩ ꯁꯦꯝꯕ ꯉꯝꯖꯔꯤꯕ ꯑꯩꯒꯤ ꯑꯣꯏꯅ ꯈꯔ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯄꯦꯟꯖꯅ ꯁꯨꯃꯥꯏꯅ ꯏꯁꯩꯒ ꯊꯥꯗꯣꯛꯄ ꯉꯝꯖꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯁꯤ ꯉꯝꯃꯝꯃꯣꯏꯑꯕ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯒ ꯌꯨꯝꯗ ꯑꯩꯁꯦ ꯏꯁꯩꯒ ꯇꯧꯔꯅꯤꯒ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯌꯩꯊꯠꯄꯤꯔꯛꯀꯗ꯭ꯔꯥ ꯀꯥꯏꯅꯒ ꯈꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯖꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯦꯕꯀꯣ ꯃꯣꯏ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯑꯥꯔꯠ ꯄꯥꯝꯕꯁꯤꯡꯁꯦ ꯁꯦꯟꯁꯤꯇꯤꯞꯁꯨ ꯌꯥꯝ ꯑꯣꯏꯒꯟꯕꯅꯦꯕꯀோ ꯑꯗꯨꯗꯨꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯈꯔ ꯈꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯏꯈ꯭ರೆ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯁꯤꯗ ꯔꯨꯜ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯕꯥꯎꯟ ꯇꯧꯁꯟ ꯁꯤꯗꯤ ꯑꯦꯅꯤ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯇꯅꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯋꯥꯔꯛ ꯈꯨꯗꯤꯡꯃꯛꯇ ꯏꯁꯩ ꯀꯩꯅꯣ ꯁꯤ ꯇꯧꯕ ꯌꯥꯏ ꯏꯕ ꯈꯣꯠꯄ ꯌꯥꯗꯦ ꯁꯦꯟꯗꯦ ꯍꯣꯏ ꯑꯗꯨꯒꯨꯝꯕꯁꯤ ꯁꯤꯗ ꯑꯥꯔꯠ ꯑꯩꯈꯣꯏ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯑꯦꯅꯤ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯌꯥꯍꯟꯕꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯕꯥꯎꯟ ꯇꯧꯁꯤꯜꯂ ꯊꯝꯗꯕ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯍꯩꯁꯤꯅ ꯑꯗꯨꯝ ꯑꯦꯅꯤ ꯏꯁꯇ꯭ꯔꯤꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯂꯤꯃꯤꯠ ꯂꯩꯁꯜꯂꯒ ꯊꯕꯛ ꯇꯧꯔꯗꯤ ꯀꯅꯥꯅ ꯍꯣꯏ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯕꯨꯗꯤ ꯄ꯭ꯔꯦꯁꯔ ꯊꯥꯖꯤꯜꯂꯒ ꯉꯝꯃꯤꯗꯅꯀꯣ ꯍꯣꯏ ꯑꯗꯨꯗꯨꯅ मिदी प्रेशर नत्तेदनको मिदी प्रेशर कुकर नत्तेदना अदुदुना प्रेशर याम पिबीगनो हाइबनेबा प्रेशर कुकर दा दंग प्रेशर पीसी प्रेशर कुकर नत्तबा मिहोइबददि प्रेशर पिबीगनो हाइबनेबा अगचरीदा याम नुंगाई अदो मतांग स्वाइसिदा थोरमसिसु लोइसिनबगी मतम तांजादुसु लौजगे हाइबा तारे मतुंग तारकपदसु दुम थेंगनबा खमबोइसे वारीसिसु याम नुंगाइरि ओके अदो सि हाइरगा दागा सिगिदि काइनरसि हाइबा वाफमसि थमजगे थागचरी अखोगी प्रोग्राम असिबु हौबदगिना लोइबा फावबा येंगबिरिबा व्यूअर्स पुमनमक्ता अखोगी साइटगी अमुका हन्ना थागतपा फोंदोकचरी हाइ वाफमसे थमजरगा ngasiगी प्रोग्राम असि मतंग स्वाइसिदा लोइसिनबगी तांजा अदु लौजगे मथंगी वीडियो दसु मयामना हेना पाम्बिबा मयामना हेना नुक्सिबिबा गेस्ट मयाम अमगा इगा फंबा ngamba ओइजगे हाइ वाफमसे सि थमजरगा ngasiगी ओइनदि काइनरसि बाय सी यू इन द नेक्स्ट वीडियो